𝗦𝗔𝗧𝗥𝗜 𝗔𝗜 manipur ansamna haukiba tha asigi tarik 23 numidangi chawrakna pung 8 tarakpa adwaida ISBT khongdang ani karak chingmairong gamayokngana leiba ocean launch kumal lampak dingurota satri ama khulai paiba khutpu amana physically harassment pirambatan natana atopa satra taruk amasu tamthina phurambagi thawong yaningdaba phongdorakli thaudok adu lausing village dagi miss ꯂꯩꯁꯤꯟꯊꯦꯝ ꯃꯥꯡꯀꯨꯟ ꯀꯧꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯐꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨꯁꯤꯡ ꯂꯥꯛꯇꯨꯅ ꯊꯣꯛꯍꯜꯂꯝꯕꯅꯤ ꯁꯥꯇ꯭ꯔ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯀꯁꯨꯡ ꯚꯤꯂꯦꯖꯇꯒꯤ 𝗦𝗔𝗢𝗣 ꯀꯧꯕ ꯁꯥꯇ꯭ꯔ ꯑꯃ ꯇꯝꯊꯤꯅ ꯃꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯆꯝꯗ ꯇꯝꯊꯤꯕ ꯃꯑꯣꯡꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯟꯕ ꯏꯪ ꯂꯩꯖꯕ ꯅꯥꯒꯥ ꯀꯥꯡꯂꯨꯞꯇ ꯌꯦꯡꯊꯤꯕ ꯃꯑꯣꯡ ꯎꯠꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯩꯇꯩ ꯀꯥꯡꯂꯨꯞꯀꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ 𝗦𝗔𝗧𝗥𝗜 manipur ansamna haukiba tha asigi tarik 23 numidangi chawrakna pung 8 tarakpa adwaida ISBT khongdang ani karak chingmairong gamayokngana leiba ocean launch kumal lampak dingurota satri ama khulai paiba khutpu amana physically harassment pirambatan natana atopa satra taruk amasu tamthina phurambagi thawong yaningdaba phongdorakli thaudok adu lausing village dagi miss ꯂꯩꯁꯤꯟꯊꯦꯝ ꯃꯥꯡꯀꯨꯟ ꯀꯧꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯐꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨꯁꯤꯡ ꯂꯥꯛꯇꯨꯅ ꯊꯣꯛꯍꯜꯂꯝꯕꯅꯤ ꯁꯥꯇ꯭ꯔ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯀꯁꯨꯡ ꯚꯤꯂꯦꯖꯇꯒꯤ 𝗦𝗔𝗢𝗣 ꯀꯧꯕ ꯁꯥꯇ꯭ꯔ ꯑꯃ ꯇꯝꯊꯤꯅ ꯃꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯆꯝꯗ ꯇꯝꯊꯤꯕ ꯃꯑꯣꯡꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯟꯕ ꯏꯪ ꯂꯩꯖꯕ ꯅꯥꯒꯥ ꯀꯥꯡꯂꯨꯞꯇ ꯌꯦꯡꯊꯤꯕ ꯃꯑꯣꯡ ꯎꯠꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯩꯇꯩ ꯀꯥꯡꯂꯨꯞꯀꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ